President Draupadi Murmu laktuna marfuga taruk suba nupi lan gi thoram da saruk yaraga dauri. Numinini gi khongjata Rajbon da miyoi khara kangpokpi gi IDP sing unaga dauri. Nagaland gi su governor oiriba Ajay Kumar Bala Hornbill Festival gi damak Imphal thadokre. Mak halaklaga President gi khongsat gi damak lenga na lokot thorang sing review tawga dauri. Adungai kumza English singa maga samapan ga Mariamas English singa maga samapan ga kuntraga mapanda Thingthang anirak thokiba Manipur gi ahan bamasum ani suba nupi lan bu subsinna sahi khudingi December 12 da pangthorakliba nupi lan thoram gi puwari da ahan boina masasu nupi oiriba leba asigi President Draupadi Murmu laktuna handak sahi gi marfugu taruk suba nupi lan gi thoram da saruk yaraga nari Pausi amana thajaba famdigi pangwa pauna haribana thasigi taragani thoida mausa gumna pangthokadoriba Manipur gi nupi lan gi thoram da saruk yana bigi damak Mak tha sigi taramathoida Imphal airport ta thunglagani hari numinani gi khongchata lakadoriba President hek thunglabaga mahaki khongchat asigi dama akhanana mapal kangjei bung sanagadaba Manipur gi hawdokhiba sagol kangjei gi exhibition mes amada saruk yaduna yengani hari makna mapal kangjei bung sagol kangjei gi mes ama yenglaba matungda Rajbon amuk halaktuna khangalaba miyoi kharaga mafam asida unaduna wari sagani aduga numitugi ahing Rajbon da lekani Mathangi numiki ayuktugi state asida pangthokadoriba nupi lan gi thoramda saruk yagani aduga helicopter tongduna Senapati district headquarter da satuna mafam adugi indigenous tribal furup singa unaduna makoigi sokot thorangi matana wari sanagani hari khongchara sigi manungsanna me ahum English singani ga kungo homdoi diki Manipur thulakkiba kanglup ani gi lan gi thakdok singna maram oiraduna Kangpokpi district ta hangba relief camp da lairakliba IDP singa su hakthengdana unaramgan hari President Draupadi Murmu na Senapati digi helicopter Imphal phawba halaklaba matung numit adugi nungthilda Delhi gi damang Imphal airport gi satkigane hari karigomba pawsi ki matung ina President na thasi ki taramathoi soidani Imphal thunglaraga mathangi numita pangthokadaba nupi lan gi thoramna saruk yarabadi laiba asigi oina President gi pham nupi noiba matamda nupi lan gi thoramna saruk yaba mahna ahan bu oiragane hari nupi lan gi thoramasi Imphal gi irabot bahonda laiba National Federation of Indian Women affiliate Toraba All Manipur Nupi Maruki Maikai Digidi Tauramasi Tabumama Pangtokani Haiduna Nasidiki Nupi Marupasigi Manipur State Council Sinduna Pangtopa Hokravane Nupi Marupasi Kaktanatana Nupi Langi Taramasi Tuan Malup Singamasum Numit Asigi Tamak Tawaina Lingba Organization Committee Nasupangtokadorivane Manipur da Kaktanatana Manipuri Sing Natap Mapan Gilam Kayadasu Numit asigi thauram sahi kharagi mamangnagi pangthoknaraklibani mapung oiba thauram di sanjen thongdagi na Rajbon gi traffic island phawbagi lambi mati asibu Nopilan road haiduna state lengana thon khrab lambi paring asigi Imphal head post office ki hek maning thangbada semgatuna thamlakliba Nopilal ningsing complex ta mapung oiba thauram state ki thakta pangthokadoribani Panbaya badi President Draupadi Murmu July kungamathu English ngani ga kungani thura pangthokiba laiba asigi President gi mikhalda sauna mai palaktuna July kungataruk English ngani ga kungani thura phamas punabagi dama wasak lauraga laiba asigi taraga manga suba President oiraklibani amaramda yumthang nariba Nagaland gi khwaidi gi sawa festival singi manungda ama oiriba Hornbill Festival saruk yaruna bagi dama state adugi governor su oiriba Ajay Kumar Bala ayupung mapan helakpa Nagaland gi dama Imphal ta dokre Magna host oiduna Kohima digi makharom da kilometer taragatare lom lapna Kishima Naga Heritage Village ta ngasi hawdoki bi Hornbill Festival gi kun taruk suba edition saruk yakiba garodina numinini humni Kohima lairaba matung thas gi ahum natragana marida Manipur mu halakane hari Magna halakpa ka panthadana thas gi taramathoida numinini gi khongset state asida lakadoriba President Draupadi Murmu gi khongset ka mari lainana Manipur lengana lokotpa thabak thoram sing review tawragani review tawbigi thaba sida President hakthengna satkadoriba Senapati district pangthokadaba thoram sing matangna su yengsingani hari PR Sidringai da lengak semgani miyamna saibada MLA sing ma phone thoklei MLA ibomsa Manipur gi phibam si aduki matik khudong thiningai oiri hairaduna state asigi ngamkhai kaihendana masum lenga ani thoondana Ipai puna thambiramba ingta papu kai suanba yengthina ba laitaba Manipur ama oina bohona bada mayu nariba khudong sadaba singi manungda me ahum English singani ga kungo humdoi digi thokiba singnaba asisu asauba amani haina MLA case ibom sana phongdokhiba ga loina
ꯍꯧꯖꯤꯛ ꯆꯂꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯏꯗꯅ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯈꯟꯅꯕ ꯂꯩꯈꯤ ꯁꯦꯟꯇꯔꯅ ꯈꯜꯂꯛꯄ ꯂꯤꯗꯔ ꯌꯥꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯆꯩꯕꯗ MLAꯁꯤꯡ ꯃꯐꯣꯟ ꯊꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯀꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯪꯂꯩꯄꯥꯛ CCSKꯒꯤ 13 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯥꯅ ꯃꯈꯥꯇꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯁꯤꯡꯅꯔꯛꯄꯗ ꯑꯄꯨꯟꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯃꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃꯁꯨꯡ ꯔꯦꯁꯄꯦꯛ ꯆꯪꯏ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯏꯊꯧ ꯀꯔꯤꯅꯣ ꯇꯧꯐꯝ ꯊꯣꯛꯄꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯈꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯂꯩꯕꯥꯛ ꯑꯣꯏꯕꯗꯒꯤ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯊꯣꯡꯅ ꯆꯥꯎꯈꯠꯂꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯈꯜ ꯄꯥꯡꯊꯣꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯁꯨ ꯋꯥꯈꯜ ꯇꯥꯕꯗꯒꯤ ꯑꯀꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯇꯉꯥꯏꯐꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯕꯁꯨ CSO ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯐꯤꯕꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯜ ꯌꯥꯎꯗꯦ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯗꯦ ꯍꯥꯏꯅ ꯈꯟꯕ ꯁꯨꯝꯂꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯅꯕꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯥꯡꯕ ꯀꯟꯕ ꯆꯪꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯑꯁꯤ ꯊꯥꯛꯁꯤ ꯈꯛꯁꯤ ꯂꯩꯕ ꯆꯪꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯗ ꯂꯩꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯂꯧꯈꯠꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯀꯥꯎꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩ ꯊꯥꯡꯕ ꯇꯣꯛꯄ ꯐꯩ ꯈꯨꯟꯅꯥꯏꯅ ꯃꯄꯥꯡꯒꯜ ꯀꯟꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯉꯥꯛꯁꯨ ꯐꯔꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯐꯔꯣꯏꯈꯤ ꯇꯦꯔꯔ ꯂꯣꯟꯆ ꯄꯦꯗ 64 ꯂꯣꯝꯗ ꯃꯤꯂꯤꯇꯦꯟ 110 ꯂꯣꯝ ꯆꯪꯁꯤꯜꯂꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ IG ꯑꯁꯣꯛ ꯌꯥꯗꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSF ꯀꯥꯁꯃꯤꯔ ꯐ꯭ꯔꯟꯇꯤꯌꯔꯒꯤ IG ꯑꯁꯣꯛ ꯌꯥꯗꯕꯅ ꯀꯥꯁꯃꯤꯔꯗ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOCꯒ ꯅꯛꯅꯅ ꯂꯩꯕ ꯇꯦꯔꯔ ꯂꯣꯟꯆ ꯄꯦꯗ 64 ꯂꯣꯝꯗ ꯃꯤꯂꯤꯇꯦꯟ 110 ꯂꯣꯝꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯅꯕ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏ BSFꯅ ꯑꯥꯔꯃꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯥꯁꯃꯤꯔꯒꯤ LOCꯗ ꯂꯦꯞꯇꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯂꯛꯄꯅꯤ ꯂꯦꯞꯇꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯗ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯈꯤ इन्फिल्ट्रेशनकी थवोंग मरीसु माई पाखनखिद्री BSFना आर्मी जम्मू एंड काश्मीर पुलिस अमदी पैरामिलिटरी CRPF पर्सनल सिंग समदुना LOC दा जॉइंट ऑपरेशन 22 रोम पांगसतखरे हाइरिबा ऑपरेशन सिंग असिदा चाइनीज ग्रेनेड AK-47 राइफल यावना तुआन सुखुलाई अमदी काप यारिबा मरु कया फुगत ngamkhre हौजी LOC गा नकनना लैबा एक्टिव ओइरिबा टेरर लॉन्च पैड 64 असिदा BSF की G यूनिट अकनबा मियेंग थमली हाइरिबा लॉन्च पैड सिंग असिदा टेरोरिस्ट सामग कुल्लोम खुदोंगसाब ngaiduna lairi haibasi mayek singna khangba ngamaga loinana BSF na terrorist singi tuan training camp singsu leptana yengsili haki Mana maka taraduna LOC da infiltration ke mari lainaba silence kya leptana thengnari basi yengduna lanmi singbu mangjongna training pina ba masum sem saduna lehenba ngamna bigidama BSF na anowa surveillance equipment amadi khulai kya gi training su pi baure LOC da ayuk nungthil numidang khaiduna surveillance toba mathok ta haki UP da SIR gi pressure na maram oiraga BLO amasu suicide tokri Electoral roll gi special intensive revision SIR exercise na khangam pressure piri haiduna Uttar Pradesh UP gi Moradabad sahi nifugataruk suraba boot level officer BLO ama suicide tawduna sikhe Laiba asigi state amadi union territory taragani thude election commission gi SIR na maram oiraga BLO singna suicide tawduna sikhibasi leptana masi hingalakli UP da suicide tawduna sikhiba service singa kauba BLO asina thamlamba sirolamadi video sing official sing yengsilubada election commission gi SIR exercise na khang mangamdaba work pressure pibana maram oiraga ma khongthang asi lawbune hena phongtoklamki video amada service singa na kapladuna ayaki thaba asi loisinba ngamdri aina lawriba khongthang asi kanagi su mara leiti hena phongtoklamki Tribal Chieftainship Laukthunaba CMKB ek hanagi matagum satnadana thamnaba Kukizau Council na taksilakli Manipur gi singi district sing da lairiba tribal
citizenship asibu lauthoknaba lengan semkiba Manipur Hill area accuses of ship right act 1967 satnadana lakibadu makhatana satna handana thamnaba Kokizau council gi maikaidi gi Manipur lengal taksilakni Kokizau council gi secretary information and publicity Ginza bolzong na kuyek piduna thadorakpa chirolamada hairib egasi tribal miyam gi lairiba traditional citizenship system amasum tribal land ownership adu constitution gi makhada ngak senduna thamnabagi makhada ngasi phawba satna handana lakibani hairib egasibu satna hanba haibisi Kokizau furuk ki lairiba heritage autonomy amadi identity atamnana singnarakpa thong amadi oigani Manipur Hill area education of Ship Right Act 1967 satna hananaba Mitei Tribe Union demand tawkibadu Manipur lainga ki makhada lariba Home Department gi maikaidi gi mari lainaba authority singda mathau tab action lokhanaba yathang pikiba lairi tribal organization nataba organization amana satharakliba khongthang asi tribal miyam gi lairiba governance ka mari lainana fundamental da atamnana singnarakpa thong amani haujung Manipur da thokliba conflict asina Kokizau furuki miyam ngasi phawa masagi miyamda hanjinba ngamdana lairiba sera asida asiguma khongthang ama lokhalakpa haibasi thokliba conflict asibu hena pakthok sakthokna bigi maram oigani maram aduna Mitei Tribe Union na tribal citizenship lokthoknaba tawrakliba demand asi governor Ajay Kumar Balana Kudakta intervene tawduna hiramasigi matangda lamdamasida ngasi oiriba phibamasida hiramasigi matangda makhataba thabak thorom amata laukhatloi haibigi Kokizau furuki miyamna thajaba thambiyu hainasu Kokizau council gi maikaiti gi governor Ajay Kumar Balana taksilaki Sheralduna makhatana phongdokibada haukiba November 13 Imphal da leiba Palace Compound Hill Ship Guest House amanona sananabagidama North Eastern Council ki maikaidi gi puna lupa crore 2.13 gi senpam sanction tawkre haina phongdokibadu hauju oiriba Manipur gi phibam sida aran ma khongthang oigani Hill Ship Guest House hagani hairiba mafam adu ngasi phawba Kokizau furuki miyam changba yadana lairiba mafam amani legana laukhalakliba khongthang asi ground reality ga yamna ona tainaba mawong lokhat khongtha amani haiba yamna sawna mami tai lamdam masida mausagi matawgum ingta pahanjilaktuna ningthina sangthok sangsin yadringai Hill Ship Guest House hananabagi laukhalakliba khongthang asi matam khara lepina basu Kokizau council gi maikaidi gi NEC da taksilakti Kokizau council thadorakpa chiroladuna makhatana phongdokibada Manipur thokliba conflict asibu athuba matamda political talk ama sathaduna asuma well sathabaga loinana telaba matamgi manungda permanent oiba solution ma purakna basu makhatana government of India ra taksilakli ekar yankhai ga mari romna tharamba popi yanthakre police security force na mapamani ki ekar yankhai ga mari romna tharamba popi sing yanthatuna manghankri haina police ki sirol hairi Kangpopi police station ki manung sanwa si lamjangi akoiba singsangi ekar kuntragata romna tharama popi yanhatuna mangankre mafam madura leramba khangpoksang taramathoi fertilizer bag taraga mari thum bag mapan sumai thaduna mangan ki hari New Kaithal Manwi police station konba khoiri pok amadi saijang village maraki ekar taragani panomna tharama popi yanhatuna mangankre Kangpoksang mga fertilizer bag ama popi thabada sizinaba hidak langthak amadi khusu khulai singsu mangan ki hari IDP sing khunda laita hanaba matam thakri thabak yangsin hananaba government awang pathaki committee sing semkhri Manipur thuklibi irang asina maram oiraga tungan relief camp singda lanjena duna lairiba internally displaced person IDP sing asibu December tha phawbagi manungda khunda laita hananaba government na lakthokiba wafam thabak to onthoknaba government da IDP singna matam thakri amaromdana rehabilitation amasum resettlement gi thabak thoram sing hena yangsin hananaba state amasum district ki thakta government awang thakki committee sing semkhri coordinating committee on Manipur integrity kokomina sagwaladuna IDP singi mihut sing oriba ikaudagi IDP khoirom Dramendra amasum dolai thabidagi IDP case JTN puna khuyek piduna governor amasum chief secretary da pisin kiba memorandum amada IDP sing khunda laita hananaba government da matam tharaduna ngasidigi numit masing thiba hokre government na hana lauthokiba sahiyasigi December tha manungda IDP sing khunda laita hanbigi thabak loisingani haibadu thabak oina onthokpinaba ngarang pisin kiba memorandum aduda amuhana ningsingli
ngarangna ahoba numit oiraga government numit masing thiduna matam tharaduna IDP singbu khunda laita hananaba government na lakthokiba matam adu numit 38 khakta ngai hedi IDP singi mapung oibu wafam sing manungda Manipur government na IDP sing khunda laita abigi thaba asi December thagi manungda loishingani haina phongdokhibani government na lakthokiba matam adu Manipur gi miyamna yamna kupna yenglaga leidi lanjenari ba miyam khunda laita hanaba honabada asoi angam yahondana hanjinanaba khunda laita hananaba masu mathau taba security gi ngaksil gi thabak sing lokhatpagi tangai phadaba leiri haiba wafam sing ngarang pisin kiba sirol adu palli ari wafam sing asi lengana Manipur gi governor amasum chief secretary na government na hana lakthokiba December tha phawagi manungda khunda laita hananaba wasak adu ngakpi duna lanjenari be imung manung singi miyoi singi ikai khumnaba ngaknaba masum state asida tangdu laita hanjinanaba thabak lokholakani haibigi thajab lei haina phongdokhi nakala maromda Manipur government gi maikai digi hauzik lokholakliba IDP sing masa masa gi mayumda hanjinhanduna khunda laita hananaba thawrang adu hiena khumang chauksinanaba state ki thakta amasum district ki thakta committee sing semduna khudakta gi thabak haunaba khongthang khokre khongthang asina Manipur government na irangi saitheng nanglaba imung singbu mateng pangnaba masum lamdam asida nena taba phibam hanjinanaba miyam punamangna yanaraba thabak sing lokhotli haba utle hari same kibi state level committee asida chief secretary na share lauduna share lokhi amasum masida finance home amasum rural development and panchayati raj ki commissioner sing yawbuga loinana special natragana additional secretary home na convener ni awangba thaki committee asina state asita lokhotliba rehabilitation amasum resettlement process asida akaiba thongadaba issue kya thengnanaba apunba warep sing lauminaba department masil coordination lehanabana singwa khongthang sing lokhot hanabagi damak sembani hari district sing da mari leinaba deputy commissioner sing na share loba committee sing asida DRDA gi project director ngaklo pirga additional deputy commissioner sing na convener oigani jila parishad ki chief executive officer sing mari leinaba sub divisional officer sing na thabak lokhotna mapung miyoi sing oina thabak lokhotkani committee sing aduna IDP sing gi rehabilitation amasum resettlement gi thabak thoram sing gengsinanaba amasum lairiba khudongchadaba sing adu ko honanaba amasum resettlement gi thabak thoram sing gengsinanaba amasum lairiba khudongchadaba sing adu ko honanaba amasum matam sana miyam gi khudongchadaba sing ko honduna matam sana miyamna kanaba phangananaba honabada mateng pangani hairenasu pawusda makhatari ado tender sumna miyam thamjagi hausikuina di miyam paus matasa lusinjarage masu makhata banoba update miyam punangai minasi